English loan bidu madi khalono. Eh, kaino? Noi tamo dudi itay hando pakhang natro. Pakhang ni kaino. Ma adu wata paludane. Wam ngangar. Nupa haibasudi ama natraga ama adum leramadabane. Natraga kaina khrazalo. Kana wa pala kanu ko. Haima. Swai lawe ba. Adune ba. Itay ay mana thuaba ma dum mai sinjani. Ado siwa se lo shelase. Ay kanom haigena. Kaino. Ay se kyam nuksige. Nusibudanabu nanga tani natro. Adune ba. Nangse agini haidan stamp fuga ba natro. Hologram ngana khoro natra ba. 뿡지주 아여 그자니니 메리 하글로스 팅해세 하글로 팅해봐 쌀로봐 이마기 싱루무 줘봐 쌀로 미능봐 tumma bawa ning tamba phangdrajine hingmase wadorida kaino nang adam tallidubo 하글로 하라가 난 룩티기 싹두가 투미두디 aduna nungtingi wanidana 메리 하기나 떼보세 세 양타 걸로 보세 năng 주바 마오노미 하가 깜짝나비 강디 năng 나 사도 농할 때 할가수 이마게 신경 뜰면 메드나 아도 목도 모봐 세 하골로세 하골로 미능 봐 kaino 하골라가 무영 이두나 namado dam nungsi nang to ba kaidoge năng tum데 봐 누가 tumdoine 아스 kumbakkara nama law보시디 꼭 사돌이다 뚜모고 năng 빼나 Mas tu mini. Ai ni sali je soira. Ni piku se toge. Sini pijdi. Kali ini piyo kang dimi. Koi ni ya dro ho dimi. Koi mata ngarin to. Yarina. 이모가 뭐 하울럭드는 맛이 쏜나보다 아래네. 맛이 이싱이 좀 조금 되면 떨어지지. 무시 비지 미떠하니. 늑시 떠오니. 하이다 하여가 기탁강야로 매임자 씨 고시가. 무시 이제 손님 봐. 무시 때 늑시 봐. 매임다가 잘 나가 이제. 정말 좀 돌아야 돼 이뚜이네 이제. 능꼬 늑시 떠오니 능. 늑수 타는 거였지. 아이는 다 되버시죠. 이마모 하고 라디는 삐까 딸라물 나오에는 원동 제이 눈이 봐시죠. 아스 아이. 누피 나답나 이루자도 자니 라이브 타베이디. 시간과 아토모도 늑시번이다. 무시. 아이 이마 어디들 라이브 타도 이게. 예. 혹시 뭐 뚱이 말했다 이제. 메리. ash tumo 하기다 오니다. tumo. yarso tangde tumo. 난 왔냐 본때네. 바지고도 바전 숫자로 아무 나니까. Hello? Hello, Lena. Aina warasu nang dinungayo natro. Ibungo nungaibadi hairno. Nongmata uhawdabada ngaw seliba aina tha manga surabane uraktrise. Adudi upangnaba. Hosi tholage.
ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯣꯏꯗ ꯂꯩꯗꯣꯏ ꯀꯨꯏꯗ꯭ꯔꯁꯤꯗꯤ ꯑꯗꯣ 이태만 디자이너가 하양 ꯅꯪꯒ ꯐꯥꯏꯠ ꯇꯧꯔꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗꯅꯦ ꯊꯦꯛꯀ ꯊꯦꯛ ꯅꯧꯒ ꯅꯧ ꯆꯥꯅꯤꯡꯕꯗ ꯆꯥ 이봉 ꯃꯌꯥꯝꯅ ꯌꯣꯝꯃꯒ ꯆꯥꯎꯔꯛꯄꯅꯤ나 ꯀꯩꯝꯇ ꯀꯤꯕꯤꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯊꯝꯃꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯁꯨꯝ ꯇꯥꯔꯗꯤꯅꯦ ꯅꯪ ꯁꯨꯝ ꯐꯨꯡꯒꯠꯂꯛꯑꯅꯤꯕ ꯍꯌꯦꯡꯅꯦ ꯅꯨꯡꯁꯥꯗ ꯎꯏꯖꯅꯤꯀꯣ ꯂꯦꯞꯄꯒ ꯉꯝꯖꯔꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯪ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯄꯒꯅꯦ ꯃꯤꯠꯀꯁꯦ ꯈꯪꯁꯤꯡ ꯁꯤꯡꯗꯣꯏꯖꯥꯠꯅꯤ ꯑꯗꯣ ꯄꯥꯔꯐ꯭ꯌꯨꯝ ꯇꯧꯔꯝꯃꯣ ꯁꯦ ꯇꯧꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯕꯥ ꯌꯥꯔꯦ ꯊꯝꯃꯒꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯉꯥ ꯆꯧ ꯐꯔꯛꯄ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯃꯕꯨꯡ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯆꯩ ꯌꯥꯏ ꯃꯊꯛ ꯆꯨꯝꯃꯤ ꯑꯍꯥꯟꯕꯗ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯀꯦꯗꯣꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯂꯝꯗꯝ ꯑꯁꯤꯗ ꯆꯥꯎꯔꯛꯄ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯐꯝ ꯊꯣꯛꯇꯕꯔꯥ ꯁꯤꯟꯃꯤꯠꯂꯣꯟꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯇꯉꯥꯏꯐꯗꯕ ꯄꯨꯝꯅꯃꯛ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯂꯣꯏꯅꯅ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯗꯅ ꯂꯩꯈꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏ ꯅꯠꯇꯕꯔꯥ ꯃꯁꯤꯗ ꯊꯝꯂꯤꯕ ꯄꯣꯠ ꯆꯩꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯌꯣꯜꯂꯤꯕ ꯃꯤꯌꯥꯟ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯊꯥ ꯑꯃꯗ 10,000 ꯀꯨꯟꯊ꯭ꯔꯥ ꯐꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯕ ꯉꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯁꯤ ꯊꯕꯛ ꯁꯨꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯇꯥꯕꯅꯤ ꯂꯣꯏꯅꯃꯛ ꯁꯨꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯀꯦꯗꯣꯒꯤꯗꯤ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡꯗꯁꯨ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯦ ꯅꯪ ꯂꯣꯏꯔꯕꯣ ꯉꯥꯏꯈꯣꯕ ꯑꯩ ꯁꯦꯝꯕꯤꯒꯦꯕ 야대바 야대바 장sal로오바 시 장sal로오 야대바 야래봐 로이래 생각비들이 되지 그냥 나는 시 애몬다 아주 깜짝 설레시고 누피 하이바시디 마마네 하이너리바네 세 코토피로 아 세야 끊이지고 숙항이네 야 군다이도 이제 아이나지 이 말함세 라이 파타비 장다나와네 그럼 라이 받다 비버 라이 파타비 하이디네 누피 너의 에사이 아나우바 칸바싱세 누구 들어봐 에사이 아나우비 칸비 누피싱시나 얌 누시 하이바 마시 잉앙오지디 봐 아스 아두나네 잭신데 야다바니 낭나가 나삭나 떠가 카라 파자바네 낭디 앙앙 어린가이다기 라이릭다 ꯑꯗꯨꯝ ꯉꯥꯎꯕꯅꯤ나 너희기 MPS officer ꯈꯜꯂꯛꯄꯤ 누피 ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗ 매담하나 ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ 마시는 ꯉꯥꯡꯕꯁꯤꯗꯤ 봐 나신도 뽀뽀 ꯑꯗꯨꯝ ꯆꯥꯛꯂꯩꯗꯣ ꯀꯩꯗꯧꯕꯩꯅꯣ ꯅꯪꯕꯣ ꯑꯩꯁꯦ ꯂꯨꯍꯣꯡꯂꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯈꯪꯉꯦꯀꯣ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ 저기 이렇게 완전히 건데 시시네. 이렇게 할머니 누가 또 한다며. 딱 락시는 그 누구 어떤 거라도 뿌라라 거기다 대면서. 헤이 탱이 헤이 그렇게도 보러 꽃당 아이리 기당 핵도부가 탱해. 으스 낭나 라이리 얌 빠바 빠미도 시다디 오이러로 해봐. 아솜다 레리가 좀 빠오라세. 한간 한다 잡아도 형 와이 해봐. 낭 아다 좀 빠닌 거 빠로. 아스 그이놈 마시는 옹딱 걸리지나 한간 한다 잡아도 와이 해봐. 타옥딩해. 아스 난 건강 딱이님이 다닝 다서는
미기디 짤람다이드네 걔나 보호 까이호 나 공세 아이 따방감자 해봐 이나오기 맛보세 깔락해다고 As kayo naman si Nupisibo. 까이노 누피디야 까이노 봐 누피디 까이노 난 강유드니 그거 앞이지 나 떼기 한가 받아내 로이네라 계단이 Hey, masini pak! Tado ng pak! Ay, nauna kayo han ba? Nang natago na tabag tuwa nga tao ko lang to inatrang. Imana sige na po ay nagkalina to. Tingi, ay tingi. 태기 탱잖아 Kayo naman si Nupisibo. Hagulo habi ni. Hagulo mi. Hagulo habi ni. As, masini Nupisi di koyam sayday. Hagulo. As. 이제 kainom tana sila oh. As kaidawarjano khangde ka manungda adum lei. 이제 세 아이기 세 진이 야우다버니. 야르니다 시네 헤나 하위 까이다나세 아이노 kainom ta haigi tawbanida. ꯑꯩꯈꯣꯏ ꯏꯇꯩ ꯃꯁꯦ ꯌꯥꯝ ꯐꯩꯀꯣ 이제가세 숭와 해 와한데바. 그다이데노다. 낭 락트링아이다디 아이나 로이나 호나라미니. 아유간다 하고라니 이마에 싱룸마니 짜로라니 아다기 라이다 까리까리 깔라니 레사링아이다디 암따가 떡저럭ꯄ ꯅꯠꯇꯦ. ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯄꯁꯤꯗ ꯈꯤꯇꯪ ꯀꯣꯝꯃꯒꯦꯅ ꯇꯧꯕ. ꯑꯗꯨ 이따이나 떠러가 이제나 수바 사보 얼마래다. 에, 그난 하이바. 세, 짜오. 하오브라. 얌하웨. 시기수 와리 눅시바 얌레이. 아이코이네네 아데리드 레잉아이드네. 시다나 눅시나라이네. 너희네 때 야이메나 아이 눅시바시디 가이드 하이러니. 이스 아두기 와디 짭만해다. 나때 nga이코네. 아이코이 마나네. 에포켓다 마윰 발레이시부 까마이 발레이자노. 아이 칸마다 맘미. 에포켓 기 누피 오이베세 하나 강나버가 나트라디네. 마레이코 건남님이. 이제 애드보켓 खरा फैये. हौजिकानगी पुलिससिंगसे पुलिस ऑफिसरसिंगसे अस ngangnaba wakraba police station manungdabune wari jajat yam taida. अदुनानी आइना हाइसे नखुच्चनबा होनोना. नुपी एसना निंख्रदिने थुदनिङाइ लैपोते. अदुना आइना नोइना ते याइमदा हाइसे नखोइसु लैरबनिना मतम खरा खोय सोमदा लैरसेना. ए इताइदी कै हाइगे करिबु हाइरुने. नखोइना ते याइमदी आइना हाइबदा यादबा कै लैगे. 로이드로바 탱이 하잉 바로. 로이도레바세. 능 tumo ba? 하잉 바로바. Nang tumo loidoreba. 하잉 바로 해봐. Ngai khomi nang go. As nang jidi ba. Ngakang pabasida loidore harga. 아두이 나떼바. 담야이. 이바니세. 아코임다 레이러세바. As
ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯁꯦꯕ ꯅꯪꯅ ꯄꯥꯅꯤꯡꯕꯗ ꯄꯥꯔꯣ ꯑꯩ ꯏꯃꯥꯗ ꯍꯥꯏꯅꯒꯦꯕ ꯑꯁ ꯅꯪꯖꯤꯖꯨꯕ ꯑꯩ ꯏꯇꯩꯗꯁꯨ ꯍꯥꯏꯅꯔꯒꯦꯕ ꯍꯣꯏꯕꯁꯦ ꯑꯩꯅꯕꯨ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯩ ꯌꯥꯎꯒꯦꯅꯦ ꯁꯦ ꯇꯨꯝꯃꯁꯦꯕꯁꯦ ꯁꯦ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ 이보ꯆꯧꯕ ꯅꯪ ꯂꯩꯔꯤꯉꯩꯗꯅꯦ ꯃꯤꯉꯣꯟꯗꯒꯤ ꯅꯪꯅ ꯂꯧꯔꯨꯕ ꯁꯦꯟꯁꯤꯡꯗꯣ ꯑꯃꯨꯛꯇ 이슬ꯂꯝꯃꯨ 이마 hꯌꯦꯡꯗꯤ ꯍꯩꯁꯅꯥꯝꯒꯤ ꯇꯥꯏꯕꯣ ꯆꯧꯕꯗꯣ ꯃꯉꯣꯟꯗꯁꯨ ꯂꯨꯄꯥ 10,000ꯈꯛ ꯄꯤꯒꯗꯕ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯨꯄꯥ 5,000ꯈꯛ ꯂꯩ 이씨 hayeng ini pisangasu lupa 4,000 tilakadaw laybane itay may indugi na kamay tawba 아스 신두기 와보 이붕어 아빠 이비두부 까이티엘시다네 마이 와리다니 사나리시 nga랑수네 아빠 이비도 호텔다 이 마당다 아무것도 별로이나 그램 khangdreda mana khallidusu kaina tamuso se tolopne lupa 9,000 khak thorokpane aingonda nate imada piro sema 까야노 시보 9,000네 어 헤이 뭐 돈비기디 크라 피라마브라 pidida 까이노미 아소이 빠스 아닌gam가니 크라 피람 야드로 낭보 adubudi aina khangna ngasai pigrabane 마마이시 까야디 까이 강진노 시보 이마, 하이 까이다우래 ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯌꯦ. hello ꯑꯇꯣꯝꯕ ibai ꯍꯧꯖꯤꯛ ꯅꯪꯒ ꯂꯩꯅꯥꯒ ꯑꯝꯇ ꯂꯥꯛꯑꯣ ꯄꯥꯕꯨꯡꯅ ꯂꯦꯛꯊꯔꯛꯇꯅ ꯍꯧꯖꯤꯛ ꯁꯤꯗꯥꯟꯗ 이바이 ꯂꯩꯔꯒꯗꯤ 이바이도 ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯣ ꯑꯩ ꯑꯝꯇ ꯍꯥꯏꯖꯒꯦ 이붕어 시 나 아무것도 빠요시 시 아무것도 빠요 ꯍꯜꯂꯣ 이바이ꯔꯣ mane mane 이바이 ꯑꯇꯣꯝꯕꯒ ꯂꯩꯅꯥꯒꯗꯣ ꯑꯝꯇ ꯊꯥꯕꯤꯔꯣ ꯈꯤꯇꯪ ꯊꯨꯅ pabungbu kayam kana ngamdabano ꯑꯁ ꯈꯪꯗꯦ 이바이 ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯂꯦꯛꯊꯔꯛꯇꯅ ꯄꯨꯈꯠꯂꯤꯅꯤ tharage haujimak tharage ꯊꯝꯃꯦ 이바이 hoy thamme atomba mamadu yam kana ngamdi amta chalo 파레 파레 파레, ꯆꯠꯂꯣ ꯆꯧꯒꯤ ꯃꯤ ꯆꯠꯅꯅꯕ ꯇꯧꯔꯣ tamuso chokige chalo lo sasilo 하이 아저바 ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯏꯃꯨꯡ ꯍꯥꯏꯁꯦ ꯂꯣꯏ ꯁꯣꯟꯊꯕꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯑꯃꯨꯛꯇꯪ ꯍꯪꯉꯨꯕꯅ ꯆꯨꯝꯅꯤ ꯍꯌꯦꯡꯂ ꯍꯣꯔꯦꯟꯂ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛꯇꯪ ꯆꯠꯁꯤꯀꯣ ꯐꯔꯦ ꯅꯪ ꯆꯠꯇꯧꯗꯣ ꯆꯠꯂꯨꯔꯣ hoy ma ꯑꯇꯣꯝꯕ ꯉꯥꯏꯈꯣ kadori bai ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯁꯤ pabungya nabase doctor na khara serious oy ꯃꯗꯨꯒꯤꯅꯦ ꯑꯩꯅ ꯀꯟꯅ ꯋꯥꯏꯁꯦ ꯑꯗꯣ ꯑꯇꯣꯝꯕ ꯅꯪ ꯃꯨꯚꯤꯒ ꯂꯣꯏꯅꯅ ꯃꯨꯝꯕꯥꯏ ꯆꯠꯂꯣ ꯂꯩꯅꯥꯁꯨ ꯌꯥꯎꯍꯜꯂꯣ somna thabak siga phare bai chatpa tabane yai madu ima yumdasu layba ude ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯄꯨꯛꯑꯣꯟ ꯑꯣꯜꯂꯕꯅꯦ ꯍꯥꯏ ꯅꯅꯥꯎ ꯅꯨꯄꯤ ꯂꯥꯛꯑꯦ ꯈꯔ ꯆꯪꯁꯜꯂꯣ ꯂꯥ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏ ꯌꯥꯏꯃꯕꯨ ꯍꯜꯂꯛꯑꯅꯤ ꯍꯥꯏꯕ꯭ꯔꯣ ꯉꯁꯤꯗꯤ ꯃꯥ ꯁꯣꯝꯗ ꯂꯩꯔꯒꯦꯅ ꯍꯥꯏꯌꯦ ꯄꯥꯕꯨꯡꯒ ꯍꯌꯦꯡ ꯑꯔꯨꯕ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯨꯅꯤꯅ ꯍꯥꯏꯔꯛꯄ ꯑꯣ yadadanabudi tawweramgani adu we boke kudimak mana tawri sumaina tawbazala ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯄꯥꯕꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯁꯨ ꯃꯥꯒꯤꯒ ꯆꯞ ꯃꯥꯟꯅꯩ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯂꯥꯎ ꯍꯥꯏꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯉꯥꯎꯖꯔꯛꯄꯅꯦ
लाइरिकनेबु हारदि मा चाउ थौ हाबसु सुंया यादबने अदबु हौजिकति मासे मयुम पालबनिना खजिकतंदि सेमतोकपसि इमाना यारब्रा आइना इमाना खल्लिबा करिनु माना खल्लिसिबु इमा माना तौनिबा तौरसनु फत्तबदि नतेदना होय 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 ngaiko nangbu kari hainingige अदो इमा आइशु नुमित निनी हुमनी असोमदा पुना लेरुरगे मधुगी वादु मने आइना लेप ngamde nataiga tanaragane ayomta hangkhige mana yaragadi yare mana yadragadi ne ima leite अदो इमा ना याना बा खरा ngangnabiro को matai amalai haibagisu taksi kasi kalimta khangdaba aigi isa yai masi handak maraksi mara tawisibu karino basibu mara tawise pona makhonga bane से कपकनु से कईगिनो नंग कपिदुबो मसाना दुम हंजरकनी कपकनु kaida nungai doino isani ma wari ga sheme na pina loi pura satkre mayam basina moi da bakta khanbada हो अदु बोयबा मराय हंजरकनी कईनो mayam basina moi da bakta khanbada ma pon sida no pim da thiwi hagidra यारे से तो ओसे अदु की बो कपा हुनदी कपनु से डॉक्टर한테 생겨를해봐. 아, 쌍 नंगी रिजल्ट तो बाइदा बना लोई शोरे को इना नंगी से कंफर्म हो डॉक्टर ऐसा रुकिए से पेशेंट भी चलो ठीक है डॉक्टर डॉक्टर अंत संजरके संगो
ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯆꯉꯥꯝꯕ ꯅꯨꯄꯥꯗꯣ ꯍꯣ ꯑꯆꯧꯕꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯑꯩꯅ ꯌꯦꯡꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯄꯦꯁꯦꯟꯠꯁꯦ ꯃꯥꯅꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯄꯜꯂꯨꯔꯒ ꯃꯥꯅ ꯃꯃꯣꯟ ꯅꯣꯛꯏꯗꯣ ꯍꯥꯏꯔꯤꯁꯤꯕꯨ ꯁꯣꯝꯁꯤ ꯃꯥꯒꯤ ꯀꯅꯥꯅꯣ ꯑꯩ ꯃꯥꯕꯨ ꯀꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯁꯦꯟꯅꯖꯔꯤꯕꯤꯅꯤ ꯑꯣ ꯃꯥꯅꯗꯤ ꯁꯛ ꯈꯪꯕꯤꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯑꯩꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯪꯂꯛꯄ ꯔꯤꯖꯜꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯑꯣꯏꯔꯦ ꯏꯕꯦꯝꯃ ꯗꯣꯛꯇꯔ ꯆꯠꯆꯔꯨꯈꯤꯒꯦ ꯑꯧ ꯐꯅꯤ ꯏꯕꯦꯝꯃ 마세 브레인 튜머로 오래 비마 이남마 사나톰비다 하이레시라 하이레디 이마호이다 바우시 오기니 어코이다 ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯔꯣꯏ ꯏꯊꯣꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯀꯩꯗꯧꯔꯦ ꯎꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗ ꯑꯩꯍꯥꯛ ꯋꯥꯈꯜ ꯆꯪꯉꯨꯔꯦ 이마도 ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯁꯨ ꯑꯉꯛꯄꯅꯦ 미ꯑꯣꯏꯕ ꯑꯃꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯖꯕ ꯃꯗꯨꯇꯕꯨ ꯐꯪꯅꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯃꯤꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ 이마ꯗ 하이키 이마 난 깎고는 아이디 분지에 갚아야 하나 아두고 아이기 라이박시다 깜나보게 깜나방학다 속상러블 람비세 아이 흉깍깝다나 다라마가 로이나를 낳기만해 아두가 시디 아이기 나오니나 아강 오이링이득이 아이부 나코이기 마파먹네 간잡아도 아이디 타워에 억두박 상호요래 ꯀꯩꯗꯧꯔꯒꯦ ꯌꯥꯏꯃꯒ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯆꯠꯈ꯭ꯔꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯅꯪꯕꯨ ꯀꯞꯄꯔꯣꯏ ꯍꯥꯏꯗꯥꯏꯅꯦ 하이키 아이 깜짝놀 아두가 시디야 나기나 망치다 가부야들 애기비 아이 강이 아이게 와박한 비유세 남각더니 아두가 아이 강이 낭내 무능시 해ብ수 아두고 낭기 아파하면도 되는 비분 같아
ꯄꯨꯟꯁꯤꯗꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯠꯂꯤꯕꯗꯣ ꯀꯔꯤ ꯀꯔꯝꯕꯒꯤ ꯑꯔꯣꯠꯄ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯅ ꯄꯟꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯏꯃꯇꯣꯝꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯈꯣꯏꯁꯨ ꯄꯨꯟꯁꯤꯒꯤ ꯀꯣꯂꯨ ꯑꯃꯗ ꯆꯞꯈꯥꯏꯈꯤꯗꯅ ꯃꯍꯥꯝ ꯇꯥꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯃꯤꯀꯨꯞ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯂꯤꯈꯨꯜ ꯑꯗꯨꯗ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯗꯣꯛꯇꯔꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏꯗꯨꯗꯤ ꯗꯣꯛꯇꯔꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯄꯗꯣ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯕꯗꯤ ꯊꯃꯣꯏꯗ ꯅꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯁꯨ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯃꯅꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯀꯩ ꯋꯥꯠꯂꯤꯒꯦ ꯂꯤꯟꯊꯣꯏ ꯑꯩꯒꯤ ꯑꯋꯥꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯇꯦꯡ ꯂꯧꯒꯦꯅꯁꯨ ꯈꯟꯈꯤꯗꯦ ꯑꯗꯨꯅ ꯅꯪꯅ ꯊꯟꯗꯒꯤ ꯋꯥꯅꯤꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯔꯁꯦ ꯀꯥꯟꯅꯗꯕꯗ ꯇꯦꯟꯁꯟ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯄ ꯇꯝꯒꯗꯕꯅꯤ ꯅꯣꯡꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯏꯇꯩꯃ ꯃꯥꯒꯤꯁꯤ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯅꯕ ꯇꯧꯁꯤ ꯐꯅꯤ ꯗꯣꯛꯇꯔ ꯑꯩꯅ ꯏꯖꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯇꯔꯗ ꯄꯤꯁꯟꯕꯤꯌꯨ ꯃꯁꯤ ꯀꯥꯞꯂꯒ ꯃꯈꯥ ꯇꯥꯕꯗꯣ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯐꯅꯤ ꯐꯅꯤ 뭐야? 뭐야? 라라라라라. 야. Tamo, kay hingjangno. 에이, 짱그노, 탱그노 아니 능 지금 핀 털었더라 마시 하나만 우니. Kaidaurage 한라man leiraga. 시마단들이 속바 야바 야다바 leiraani. 난 지금 간들이 돈잉아만이 싸가지. 떠이대봐. Kaiginoba. 타박 나가이 떠야지 지금 간들이 좀. 그이는 숨성 잘해지 뭐. 떠누고. 난 타박 전에 Tholoba. 투어 살려주죠. 싹시 로이 들어보네. 뚱무수 하고는 당 아이러니네. 싹시 짠난잔 뿌예. 짤로비 나가다. 뭐 시드니 처인데 이차지 아니 복투지. 아마 말로서 아마 데일런 데다봐. 타박시 와리. 텐데 수부도 와리. Animagturi nang say na doira. 그도 비 셴도 봐. 난 아마 아이 아마.
Doctor lamabo. Ibema, nang yam waramanida. Wadeda. Ay nurse kaurugiye. Hoi hoi. ꯑꯩꯈꯣꯏꯒ ꯃꯥꯒ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯕꯤꯔꯤꯕ ꯆꯧꯕ ꯅꯪꯕꯨ ꯊꯨꯅ ꯐꯔꯣꯕ ꯅꯪꯅ ꯐꯔꯒꯅꯦ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯤ ꯂꯤꯟꯊꯣꯏꯕꯃꯛꯇꯪꯗꯤ ꯂꯣꯛꯍꯜꯂꯨꯅꯦ Kuireda, yum si udah baca. Pungning si nusida. Isa ini. Kedua sana. Tuang loli ni. Lagi sih jo. Tamuso! Ima! Si solo lol thamme ba koi tamuso na yumda legandab sina Si jo phone paira roi damni ma si jo Hello Tomba taraba Atai te. Nang tamu ka pau phone na bro yum su solo le mine so tham ju so leite Phone tie te. Tamuso phone si so to we. Phari phari adudi ai Imado kaithina leibra yumge ko Busoba nangbu tabro angangsing lai namitung ta pangthoba Yama mamdare. Bomsa, ima da to. Ima, college yamba gidam tani. Si yamba gana bisina biyo. Mama, aku mati lakta bro. Namadi lakta ba kuire. Nayamba hando kanangam dadana. Doctor da leire ye. Ha, aku tamu sopo. Nama ga nayamba ga nanoibu. Adu wano honaraga noina. Chalu nayamba dugina. Mama, kara mo hospital dano. Rimsta. Rimsta. Halo. Tomba. Aku tamu sopo yang kan nara male ni. Tamu sopo. Hausi Rimsta leba male. Nang semua lau ko. Ha, Rimsta. Hoi Rimski. Hoi nang yam tulang na betul ko. Tumba. Yema. Ngaiko. Somna kana. Noina ay masak hangrabasu. Ay na din noy masak muna kami. Aduji som. Noy tamo potari. Doktor na kanamta disturb tawdanaba haibadagi ay na tingbane. Adubu, som doktor magti nati dana. Hoy. Ay doktor di nate. Adubu ay na harise. Noy tamo gini. Ay ngasidi nakoy dawa kara hainingi. Yaima, Atomba. Nakoy bu pisak piingay dagi mapalay ti haibabaw kangandaba makay. Nakoy gi apamba aning batungan na ba? Ikay ikiwang malana. Nomatasu haraw momon minoktam kidraba. Maru kiem laba nakoy ginayambani. Hausikse. Asiba haibaduna kupsen aduna leire. Mikup amada buki gadaro. Nakoy saore. Mirak din bangamba misaga mo oire. Matam sida nakoy gi punsine hena lumna lawduna nayamba madi. Nakoy gi damak wazarak labi. Khudang pipam tayrabi. Namabu hundog tu nasat pangamba natro. Hayo,
ꯃꯁꯤꯕꯨ ꯋꯥꯈꯜ ꯂꯩꯔꯕ ꯅꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯣ? ꯉꯁꯤ ꯐꯃꯨꯡ ꯃꯊꯛꯇ ꯑꯋꯥꯕ ꯀꯌꯥ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯇꯥꯔꯤꯕ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯗ ꯑꯝꯇꯪ ꯍꯪꯉꯣ. ꯄꯨꯟꯁꯤꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎꯗꯣ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ. ꯑꯩꯗꯤ ꯂꯝꯂꯥꯟꯕꯤꯅꯤ. ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ ꯅꯈꯣꯏꯒ. ꯑꯩꯅ ꯀꯜꯂꯛꯆꯕꯗꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯃꯒ ꯄꯨꯟꯁꯤ ꯑꯍꯨꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯃꯣꯏꯗꯨꯅꯤ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯗꯣ ꯉꯁꯤꯗꯤ ꯀꯅꯥꯅꯁꯨ ꯁꯛ ꯈꯪꯕꯤꯈꯤꯗ꯭ꯔꯦ. ꯆꯠꯂꯣ, ꯅꯈꯣꯏꯅ ꯃꯤꯔꯥꯏꯕꯤꯔꯕ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯗꯣ Chauba, imahe chauba, na bukta di paro bai bai bungo. Ma, kamu jauh. Chokano, chokano, nung kanawa tayo isada chokano, ay isada chokano, ay isase, mapunsi na wamo na sarukora mahigi isane. Natima, kamu jauh. Nung ay mamasak panglakidra mahigi isane. Ado po kasi din. Nung ay ba pamong sinasase, nung ay na tumiye. Ma, ako'y lali, Ma. Mukha na yung tadogan sa laro, Ma. Ako'y lali, Ma. Tamo yan naman si, ako yan nakangawri. Ako'y lali, Ma. Tamo chow. Tamo chow. Ako'y mabukti ng piyo, tamo chow. Tamo chow. Tamo chow, lalo, tamo chow. Mabukti ng piyo, tamo chow. Ako'y amorin yung talo, tamo chow. Ay lerisidi, nangi kay walige. Nintoy, ay kaya wabada. Kaya ko na sa uyagani. Ngay ko sa takisi. Ay chatlage. Noma dum thakminarasi. Nangbu kaparo haidayne. Ay ki. Ay kablaro. Ay nga siya. Naman siya kami at ay kipi. Ay kami. Nangyay mo nung siya so. Ay kipi siya. Hindi magipakulaw yung siya. Imo ay miyam lakpira. Ibungo, nayam magay daw yahay ba? Kay daw rin hay pa no. Ima, iyam bato aro piyam dalay ima. Hay ma, adu din niya. Nayam ba, miyam gilan ni. Handa ba yadi? Kanino, ako'y huzik kanarasi. Ako'y su angam mamateng bangani. Isa singgi matuna masok pa yadi. Yadi. Nayam ba siya mapalom da pura kanya. Layeng gada ba ni? Maduda sang gada ba?
ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯥꯏꯅꯔꯒ ꯅꯣꯏꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯒꯅꯤ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯏꯃꯥꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯅ ꯅꯣꯏ ꯏꯆꯥꯁꯤꯡ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯑꯩꯈꯣꯏꯁꯨ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯒꯅꯤ ꯅꯈꯣꯏ ꯀꯔꯤꯝꯇ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯉꯣ